Good morning, ma'am. Ngasidi akhoi breakfast alu paratha hoina semage inaunupi su pijage inaupi masu semba haida ma hayeng kona yumda chalaga mai blog ta ina nangsu mathen tawba thing thangalo hairi ni ada aina semba mu inaupi da pijarage aduga paruna su adum hai leiba ko alugi paratha ina adum mamang da su Guwahati da Shillong da mapana mes ki poroko di alu bo yaudi alu paratha hairaga haibodo adu ma adum alu paratha ma di pame ba yamna alu paratha se ada sembirage Sunday sunina khara tapna adum thabak loi kano taw loiraga khara budi thengi ngasi breakfast se tawbase nungti gi di school laibani na ngan na pijara chatkibani na ko ngasi di dup ke loi thabak loiraga tawramina khatang di theng bai de adum hanagi numito dagi khara haibane ba ko ado alu paratha sembirage paru harawbada loi khara paruna tiffin da jo hapudi hapaninge ba ko adum matam se khangde ji na pisu lei bina wari ga sanara ko ni na nungdang tumi je baro sara baro maga tare ba aduna hokot pada khatang kano taw ba di chi nang roidra aina khanba do ki ba gi ko ado paruna hana pung mapan de gi hauram mani na nang khara ju num nang ne ba sonu gi da han ba pap to ro pija hajik ti mo ene ma ki sa ba gi mo amuk tiffin gi mo taw ba do theng ba do na alu paratha se taw ba da nang de alu paratha se pakna ba di nam thana jo pakpa hen mani da cha ba haw ba ne adi phadi gum na no to pum si ba ga ha pa ga do ne ado so ado ngasi di Sunday ni na matam do leira mani na phajana tawre aduga na han comment lakpane ba ko se gi khabai se te phatte ne tek panate ba khoi ne ba sigi khabai si su leiri ne ba khabai gi khabai henta lei ado aina si je lum laure nungai te khangde ama se na khoi re su hana dei pairak pa gi ko jangtak tawraga aidi yangtak tawraga ne nungai ba do na dum si ta paining ba akhoi mana chak akan ba akhoi kay ani ngahtang ingdharaga koina ka koi chaluraga halaga chak khara ingdhar thongam thamamaga ne ingdharaga mana kolud na khoi gi bani ba tek padi na te du khangde ama na tawda hangai ra boy khan ngare chawdu lum la do si paining ba ado horen bazar de ama so sigumba mana bam laura ge myam ni yeng bada nungai ram da batara suna ado bet comment na te da adum hairak pani khoi bada chaba phatti ai dana ne ado loire paratha khoi mari ni na ani tawna tawre aduga saga angang ani gina tomato ketchup ka keno ka tomato ketchup ka paratha ga moi ni de si hauna chaja gi dro mani suno ga paru ga de chana ba tawrage khoi je ngasi di thengi breakfast de java hawage ni ke hudi saya tanya nah aku dan itu sebenarnya mau dulu ya oh ya lah ya apa ya tamat ya kapan pak ada Bagus ini mau kemana? Anh suy nghĩ mình trả lời nhiều quá không làm gì hậu trời bà hậu rồi hậu cái sớm tới rồi hành nên thì chỉ có cái nang cái thằng là cái đa vậy nang cái thằng là cái đồ
Mai hầu Khangna tuin. Cái gì đúng không? Drama này 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 gì đó. Rồi đây, qua đuôi tí lùi rồi. Tắm nè. Hꯧzik inaumpi loisalaga isu loisalaga thokle ngasidi bazar numinina nga ga bazar numi se nga chahaude nungaite nahan mamangi nomaijing de marakta bude dum chakhresu ko chicken ki chakhresu bazar numi ta nga le haude wakal nungaite ba adu mamangi bazar numi de nga do pajana haugi de bodu ijang do kaung amaroi aduga ngasi se nga su handak kari gino hangda nga su leitaba ado baw se oine laure baw gi se lupa chambri ni ane kg da haire ka alaga aduga lupa chaunga laubai waine ne ngatang di saudi sauninge khana badi tanna budi kha haina budi tanna hai budi hairakte ba ko ado mana chambri chaunga hairaga ina kau wai de phaba chambri hairaga aduga chaunga hairaga tabira bani ka hair deka pura sale aduga mada su toroktre nga sita leibada matama jaugre Kemarin sendawa instalasi amu. Tiang pada ada ngajon, bisa so bau je lupa cambri ya nah hayam maga. Nah lupa keji dah cambri hai na cambri dah laure juga. Mi am tinggal laga kakhalu laga lupa sama ada ni lahu ni se. Khangna batang bagi ko. Nang tahu mana nang phang mai mesin cice ni ma phang je. Ngada chambri hairaga ina di chambri da lawbani ba baw se row do mong saba amta leitaba du da anuga aidi ahan bade chaunga hairadi phaba ngangna batan na nei dum pura budi lakchare lupa chambri lo hawre si chambri gi ngane ba oi da wangang bagi ma dum phangjarani ma to bana ma phangai to bana ina phangai do oi si gi thong roi ngarang gi nga macali hobi se nganam namaga sabsida sogri kangjoin charsi natra hina kangjoin charsi enang puri le ko dali luyengas ai bada tarok da puri da niung jan le do paman na lagre yaina heki as ingsa sadore nga ikte nga ko isagi thara banina yang hangla se yaina se leire bina ko yam na ma he na pak to su chaw da se manam nam da gi di manam nungsibedo adugidi wo yare adusu mana manga taru hede adum yanida isagi haurabani na yanghangla ta migi haubada as yanghangla se gileidadi kaino yaina chaba hauni haido hadikti isagi leiramina nungaire nam khara len garage awapdi gom kharaga aduga yendem iron ge yendem khara adu yendem hekina koi phi jingjibu kangni jara ma pa gi dakside Yendem mama irolaba saugri ma kangsoi thongaba yar bazar dagi halakpaga ngahakpa famdre adum aina yendem iron base kaka khoita komenda lakone bo ko khoi ei thangnari be kaka ga idum chaga ugi darena ado kaka di lae idum chadi idum kaka idum chagi mawa tumbi do ngang poye bo ko aduna idum chadi tha ani bu pharak tore ado kaka budi hojik ma lae ngang gi sosti ke loiraga ne do kaka yendem iron base pamane do kaka da su khara pige dinga sidi sunday ni na duty do laita bani na ina ado kaka nganam haiba nganam ai nung thangi su li hawani na nga do lammaga iron baga tawra pige to ba to saugri di cha de ba kaka je kya idom cha na pamba saugri adu kaka na pam da ba ado hojik se ai ngahak tang ba famdre kaka ai di akoi di katang thenga ju kai de ko mingo da pi du ni na yam thengra ga su nungai ta ba do aduna julegi puri leire ado ko na chak tok lo ga yeng minara se ado se ge nganam se hana namaga irolaga hana nganam namba se ju matam sum chang mane mundre dum hauta ba ko aduna matam chang mani na ina hana nganam se hana namaga iron chalaga kaka gi hana thilurage na ado nganam se ko gi mana se yam pak pana ta na ko ma thak ta mo muk sumaina kupta de ya re thekchen ba se ga nungai roi ba apa ko su marang mak ta su yaure ado su yung ni na su
ꯈꯪꯗꯦ ꯃꯅꯝ ꯅꯨꯡꯁꯤꯕꯗ ꯂꯣꯏꯈꯔꯦ ꯉꯥꯅꯝꯁꯦ ꯉꯥꯗꯤ ꯊꯣꯡꯗ꯭ꯔꯦ ꯅꯨꯡꯊꯥꯡ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛꯇꯤ ꯕꯥꯔꯣꯁꯦ ꯀꯥꯡꯁꯣꯏꯅ ꯆꯥꯕꯅ ꯍꯥꯎꯔꯅꯦꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯒꯦ ꯇꯧꯕ ꯉꯥꯅꯝꯁꯨ ꯂꯣꯏꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯍꯥꯡꯗꯣꯔꯛꯄꯗ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯤꯡꯒ ꯏꯔꯣꯜꯂꯅꯤ ꯑꯗꯣ ꯀꯀꯥ ꯍꯣꯏꯗꯤ ꯃꯁꯥꯂꯥ ꯀꯩꯀꯩꯁꯨ ꯀꯌꯥ ꯆꯥꯗꯦꯕꯀꯣ ꯑꯗꯨꯒ ꯑꯥꯂꯨꯁꯨ ꯀꯌꯥ ꯆꯥꯗꯕꯅꯤ ꯍꯋꯥꯏꯒꯗꯤ 이론들에 좀 알루 많이 합쳐라가 이rol라게나 ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯣꯏꯔꯒ ꯍꯥꯎꯔꯦꯀꯣ ꯑꯗꯨꯒ ꯀꯀꯥꯅ ꯑꯃꯨꯛ ꯑꯗꯨꯝ ꯃꯁꯥꯡ ꯃꯁꯥꯡ ꯇꯣꯏꯗꯕꯤꯗꯅꯦ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯅ ꯇꯣꯏꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯀꯀꯥꯒꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯒꯦ ꯊꯦꯡꯉꯕꯅꯤꯅ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯥꯏꯕꯨꯗꯤ ꯍꯥꯏꯕꯅꯤ ꯌꯦꯟꯗꯦꯝ ꯏꯔꯣꯜꯂꯒ ꯉꯥꯟꯅ ꯄꯤꯔꯛꯀꯦ ꯀꯀꯥ ꯍꯥꯏꯅ ꯆꯥꯔꯤꯕ ꯆꯥꯗ꯭ꯔꯤꯕꯗꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 12:15ꯃꯨꯛ ꯇꯥꯔ ꯃꯥꯜꯂꯦ ꯑꯗꯣ ꯉꯥꯅꯝꯁꯦ ꯈꯥꯏꯕꯣꯛ ꯑꯃ ꯀꯀꯥ ꯄꯤꯈ꯭ꯔꯒꯦ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯒ ꯇꯅꯤꯗ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯂꯩꯔꯗꯤ ꯌꯥꯝ ꯆꯥꯖꯒꯗꯕ ꯁꯣꯅꯨ ꯄꯔꯨꯗꯤ ꯆꯥꯅꯦ ꯊꯥꯖꯗꯦ ꯁꯣꯅꯨꯁꯨ ꯃꯅꯝ ꯅꯝꯒꯦ ꯃꯉꯥꯏ ꯈꯛꯇꯪꯗ ꯆꯥꯒꯦ ꯃꯉꯥꯏꯔꯦ ꯑꯗꯣ ꯁꯣꯅꯨ ꯊꯤꯜꯍꯜꯂꯨꯔꯒꯦ ꯑꯩꯁꯨ ꯀꯌꯥ ꯑꯩꯗꯤ ꯑꯗꯨꯝ ꯆꯥ ꯂꯩꯔꯗꯤꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅꯗꯣꯏ ꯀꯀꯥꯗꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯧꯅꯦ ꯑꯗꯨꯅ ꯁꯣꯅꯨ ꯊꯤꯜꯍꯜꯂꯨꯔꯒꯦ ꯀꯀꯥꯁꯦ ꯊꯣꯡ ꯄꯥꯛꯂꯥꯎ ꯍꯥꯡꯗꯣꯛꯇꯕꯅꯤ ꯀꯣꯂꯤꯡ ꯕꯦꯜ ꯌꯩ ꯉꯝꯗꯣꯏꯔꯥ ꯈꯪꯗꯦ ꯁꯣꯅꯨꯁꯤꯅ ꯑꯩ ꯃꯅꯤꯡ ꯇꯥꯟꯅꯕꯅꯦ ꯀꯣꯂꯤꯡ ꯕꯦꯜ ꯌꯩꯒꯦꯅ ꯑꯗꯨꯕꯨ ꯁꯣꯅꯨꯅ ꯌꯩꯈꯔꯦ ꯀꯀꯥꯏ ꯄꯤꯒꯗꯕ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯇꯞꯅ ꯁꯧꯒ꯭ꯔꯤꯁꯤꯃꯨꯛ ꯀꯥꯡꯁꯣꯏ ꯁꯧꯒ꯭ꯔꯤꯁꯤꯃꯨꯛ ꯊꯣꯡꯖꯤꯜꯂꯦ ꯁꯥꯔꯛꯑꯗꯤ ꯅꯣꯡꯕꯨꯗꯤ ꯆꯨꯏꯀꯣ ꯑꯗꯨꯒ ꯁꯥꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯁꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯂꯣꯏꯔꯦ ꯊꯨꯕꯗ ꯍꯤꯟꯖꯥꯡꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯃꯨꯛ ꯊꯨꯕ ꯂꯩꯔꯝꯃꯔꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯁꯧꯒ꯭ꯔꯤꯒ ꯉꯥꯅꯝꯒ ꯏꯔꯣꯟꯕꯒ ꯍꯧꯔꯣ hầu ra thùng Ay, jali lo. Nga lete रहेगा. Time तो ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯋꯦ ꯈꯣꯡꯕꯨ ꯅꯥꯏ ꯑꯩꯈꯣꯏ ꯖꯨꯂꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯅ ꯆꯥꯛꯀ ꯌꯥꯝ ꯆꯥꯗ꯭ꯔꯦ sao chạy ꯃꯤꯅ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯛ ꯌꯥꯝ ꯌꯥꯝ ꯄꯤꯖꯧ ꯍꯥꯏꯅ ꯑꯗꯣ ꯃꯥꯅ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯅꯤ ꯃꯥ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯃꯌꯥꯡ ꯀꯪꯉ ꯅꯥꯔꯗꯤ ꯃꯃꯥꯅ ꯄꯤꯖꯗ꯭ꯔꯦ ꯈꯜꯂꯅꯤ ꯕꯥꯕꯨ ꯃꯈꯨꯠ ꯅꯝꯒꯅꯨ ꯅꯪ ꯉꯥꯅꯝ ꯆꯥꯔꯣꯏꯗ꯭ꯔꯣ ꯄꯔꯨ ꯖꯨꯂꯤ ꯏꯔꯣꯟꯕꯗ ꯊꯨꯝ ꯌꯦꯡꯉꯨ ꯀꯀꯥꯗ ꯍꯥꯟꯅ ꯀꯀꯥ ꯍꯣꯏꯗꯤ ꯊꯨꯝ ꯆꯝꯅ ꯆꯥꯕꯅꯤꯅ ꯑꯩꯅ ꯈꯔ ꯂꯤꯛꯅꯗꯤ ꯍꯥꯞꯄꯅꯤ ꯀꯗꯧ ꯆꯝꯕ꯭ꯔꯥ khá chậm mẹ rồi pro đó kaka anh chậm là cha bây khá hạp nữa ako cái điều con nó nuôi là suy dài em morok tí sao ra cái morok gì em xài dùng gì ở tiền bao nhiêu cái paru lấy bắp tên năm basi đây mà cô chị anh xong rồi nhỉ mình đã chập phụ không được lấy đấy paru Juligi puri ke chuni ga lerak pani nang yeng diri chak tok lo phajane jeng ana ba nang ju mapang cha roi tra sin bro jamna silamoi da chin han pirak pa sogri do ne kaino ni sin bi do na te ba hina do na te ko gi hon gi ai tok loi moi tok tri yong ni ko baru di chak note kare aduna baru gi kana tau jari ni haja kakana uniform ni pira ma kha da kayam phul wai ram loi khong da ni si wai ra ma ne ai mai kai sal wai ram ra khong de tumam bra ga no ga su si ma tai sal wai bo ra ma si ma kok se hanjen na tik na le amuk tik khara bane na ko ba tik tra le talle pamu bai no si yau de kai ma le
ꯁꯤ ꯌꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕꯀꯣ ꯃꯥꯒꯤ ꯃꯀꯣꯛ ꯃꯇꯣꯟꯁꯦ ꯐꯦꯕꯤꯀ꯭ꯋꯤꯛꯅ 3ꯂꯛ ꯁꯨꯔ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯅꯞꯄꯤꯁꯦ ꯑꯗꯣ ꯅꯍꯥꯟꯁꯦ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯒꯀꯣ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯨꯈꯝ ꯀꯩꯀꯩ ꯂꯣꯟꯁꯟꯅ ꯂꯩꯕꯩ ꯃꯊꯛꯇ ꯊꯝꯃꯨꯕꯗꯩ ꯇ꯭ꯔꯣꯡ ꯂꯥꯎ ꯇꯥꯔꯛꯄꯗ ꯇꯦꯛꯈꯤꯕꯅꯦꯕ ꯑꯗꯨ ꯃꯊꯟꯇꯗꯤ ꯇꯦꯛꯂꯛꯄ ꯅꯠꯇꯕ ꯐꯦꯕꯤꯀ꯭ꯋꯤꯛꯁꯤꯁꯨ ꯐꯖꯅ ꯅꯞꯄꯅꯤ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯦꯡꯕ ꯆꯥꯝꯕ ꯇꯧꯕꯅꯤꯅꯀꯣ ꯃꯥꯒꯤ ꯅꯞꯄꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯍꯟꯊꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯡꯅ ꯇꯩꯊꯣꯛꯇꯗꯤ ꯌꯥꯔꯔꯣꯏ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯆꯠꯂꯤꯗ ꯅꯞꯄꯨ ꯅꯞꯈ꯭ꯔꯗꯤ ꯑꯗꯣ ꯑꯩꯈꯣই ꯏꯅꯥꯎꯅꯨꯄꯤ ꯋꯥꯏꯒ ꯇꯩꯁꯦ ꯑꯩꯉꯣꯟꯗ ꯀꯣꯟꯒ ꯐꯦꯡꯍꯟꯗꯦ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯑꯩꯅꯕ ꯅꯪ ꯆꯠꯈ꯭ꯔꯒ ꯑꯩ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯣꯟꯒ ꯐꯦꯡꯍꯟꯗꯦ ꯃꯥꯅ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎꯅꯨꯄꯤ ꯂꯩꯕ ꯀꯥꯏꯁꯦ ꯍꯥꯏꯗꯤ ꯋꯥꯁꯦ ꯑꯗꯨꯝ ꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯔꯨꯊꯣꯛ ꯂꯣꯏꯔꯛꯄꯗ ꯐꯤ ꯁꯨ ꯂꯩꯔꯝꯃꯣꯏꯗ ꯃꯥꯅ ꯄꯞ ꯄꯨꯈꯠꯂꯒ ꯐꯤꯒ ꯐꯧꯔꯨꯅꯦꯕ ꯑꯩꯅ ꯙꯨꯞꯀ ꯊꯥ ꯂꯣꯏꯔꯛꯄꯗ ꯉꯥꯡꯅꯕꯒ ꯃꯊꯧ ꯇꯥꯗꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯀꯦꯊꯣꯛꯑꯅꯤ ꯅꯪ ꯆꯠꯈꯤꯔꯒ ꯑꯩ ꯋꯥꯕꯅ ꯂꯣꯏꯍꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯀꯣꯟ ꯐꯦꯡꯕꯒꯁꯦ ꯃꯥ ꯄꯨꯂꯞ ꯃꯨꯟꯗꯣꯔꯦꯅꯤ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ ꯑꯩꯅꯒ ꯌꯨꯝ ꯄꯥꯜꯂꯛ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯁꯦ ꯏꯄꯤꯛ ꯄꯤꯛꯏꯅꯤꯗ ꯑꯗꯣ ꯏꯅꯥꯎꯄꯤ ꯑꯃꯒꯗꯤ ꯑꯩꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦꯕꯀꯣ ꯃꯥꯗꯤ ꯄꯤꯛꯏꯃꯤꯅ ꯃꯥꯒꯤ ꯆꯍꯤ 10-11 ꯑꯗꯨꯃꯥꯏꯅꯇ ꯐꯥꯔꯤꯕꯅꯦꯕ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯣ ꯑꯗꯨꯅ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯍꯧꯕꯅꯤꯅ ꯀꯌꯥ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯣꯁ ꯑꯣꯏꯗꯕꯗꯣ ꯑꯗꯣ ꯑꯩꯅ ꯃꯄꯥꯟ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯦ ꯌꯨꯝ ꯄꯥꯜꯂꯛꯑꯦ ꯑꯗꯨꯒ ꯃꯥ ꯀꯌꯥ ꯁꯨ ꯂꯥꯛꯇꯦꯕ ꯑꯩ ꯅꯥꯛꯇꯁꯨꯅꯦ ꯍꯟꯗꯛ ꯃꯉꯥꯏꯔꯦ ꯈꯔ ꯀꯨꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤ ꯏꯅꯥꯎꯅꯨꯄꯤꯒꯥꯏꯁꯦ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉ ꯈꯣꯠꯂꯪ ꯇꯧꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯔꯦ ꯅꯞꯈ꯭ꯔꯦ ꯑꯩꯒꯤ ꯀꯨꯀꯔꯁꯤꯁꯨ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯃꯨꯛ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯗꯕꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯅꯞꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯀꯀꯥꯒꯤ ꯀꯩꯅꯣ ꯂꯩ ꯐꯨꯔꯤꯠꯁꯦ ꯇꯥꯏꯊꯣꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯀꯀꯥ ꯃꯟꯗꯦꯅꯤꯅ ꯂꯤꯠꯂ ꯆꯠꯇꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯇꯥꯏꯁꯜꯂꯒ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯀꯀꯥꯒꯤ ꯐꯨꯔꯤꯠꯁꯦ ꯉꯁꯥꯏ ꯕꯖꯥꯔꯗꯒꯤ ꯐꯨꯔꯤꯠ ꯑꯅꯤꯈꯛ ꯌꯥꯟ ꯂꯩꯕ ꯃꯥꯅ ꯄꯥꯝꯃꯟꯗꯅ ꯂꯧꯔꯛꯄꯅꯦꯕ ꯆꯨꯅꯤ ꯑꯅꯤꯃꯛ ꯆꯨꯅꯤ 3 ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯅ ꯏꯅ ꯆꯦ 인거 ꯈꯣꯠꯄꯒꯤ ꯅꯨꯡꯉꯥꯏꯅ ꯁꯦ ꯄꯤꯛꯁꯨ ꯄꯤꯛꯏ ꯌꯥꯝ ꯆꯥꯎꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯁꯥꯗ ꯅꯞꯅ ꯂꯩꯕꯅꯦꯕ ꯁꯤꯒꯨꯝꯕꯁꯤꯅ ꯅꯣꯏ ꯁ꯭ꯀꯥꯔꯞ ꯑꯃꯈꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯏꯟꯕꯗ ꯑꯗꯨꯗ ꯁꯥꯔꯤꯗꯤ ꯈꯅꯥꯎ ꯌꯥꯊꯦꯂꯛꯏꯗꯤ ꯁꯦ ꯌꯥꯔꯕꯣ ꯑꯗꯨꯗꯤ ꯃꯆꯨ ꯑꯅꯤ ꯑꯃꯒ ꯐꯨꯔꯤꯠꯇꯨ ꯄꯨꯊꯣꯔꯛꯑꯣ ꯐꯨꯔꯤꯠꯇꯨꯅꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯗꯣ ꯂꯤꯂꯣꯅꯦ ꯑꯅꯤ ꯑꯣꯏꯗꯤ ꯊꯝꯃꯦ ꯐꯖꯅ ꯄꯥꯏꯔꯛꯎ ꯑꯗꯨꯃꯥꯏꯅ ꯂꯩꯌꯨ ꯂꯥꯛꯄ ꯁꯤꯁꯦ ꯐꯖꯩ ꯑꯗꯨꯝ ꯑꯃꯗꯨꯕꯨ ꯐꯖꯩ ꯄꯥꯏꯔꯛꯁꯤꯡꯉꯤꯅꯦ ꯆꯞ ꯃꯥꯟꯅꯕꯅꯤꯗ ꯗꯤꯖꯥꯏꯟꯕꯨꯗꯤ ꯅꯠꯇ꯭ꯔꯥ ꯀꯂꯔ ꯑꯅꯤ ꯑꯃꯈꯛꯀ ꯂꯩꯍꯧꯔꯦ ꯅꯪ ꯂꯤꯠꯄꯗꯗꯤ ꯐꯖꯔꯅꯤ ꯂꯤꯂꯣꯁꯤꯡꯁꯤ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯑꯅꯤꯁꯦ ꯑꯩꯅ ꯐꯨꯅꯤꯡꯕꯅ ꯑꯅꯤꯁꯦ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯀꯠ 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 ꯐꯖꯩ ꯐꯖꯩ रील से मछली दूर लगा दिलो संगे नहीं करेगा एक्टिंग कहीं स्टाइल या बजारी चाम कुन तनी पूरी जी खतंग सांगमती हो चाम कुन दे क्या हम सांगवाई नो नहीं भी खतंग सांगवाई फिता दो अमन खुली लोग अजीरे दीपक पे है दो इधर के ना अमन उन्हीं दो थिंग्स ꯑꯗꯨꯁꯨ ꯐꯖꯩꯌꯦ ꯑꯃꯗꯨꯅ ꯐꯖ ꯃꯥꯅ ꯈꯔ ꯑꯃꯈꯛ ꯂꯩꯍꯧꯗꯨꯁꯨ ꯐꯖꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯔꯤ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕ ꯌꯥꯝ ꯐꯖꯩꯕꯣ ꯑꯩꯈꯣꯏꯗꯗꯤ ꯆꯥꯔꯣꯏꯕꯗꯣ ꯆꯥꯔꯣꯏ ꯈꯔ ꯇꯧꯕ ꯅꯪꯅ ꯆꯞ ꯆꯥꯏ ꯌꯥꯝ ꯐꯖꯩꯕꯣ ꯃꯑꯣꯡꯁꯦ ꯌꯥꯝ ꯐꯩꯅꯦ ꯁꯦ ꯍꯣꯡ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯍꯣꯡꯉꯗꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯑꯣꯡ ꯇꯥꯔꯕ ꯍꯣꯡꯉꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯆꯥꯏꯀꯣ ꯃꯤ ꯅꯣꯛꯀꯦ ꯅꯣꯛꯅꯁꯅꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯑꯍꯣꯡꯕꯗ ꯌꯥꯝꯅ ꯁꯦꯠꯅꯤꯡꯕ ꯀꯥꯡꯕꯨꯅꯦꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯒꯤ ꯃꯇꯧ ꯑꯗꯣ ꯑꯃꯨꯛ ꯁꯤꯂꯥꯏ ꯆꯤꯁꯜꯂꯨ ꯖꯨꯂꯦ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯒ ꯍꯥꯏꯒꯗꯕ ꯀꯤꯔꯦ ꯅꯪ ꯌꯨꯝ ꯆꯠꯈ꯭ꯔꯒ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯇꯣꯛꯑꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯕ꯭ꯂꯥꯎꯁꯀ ꯇꯨꯕꯒꯗꯣ ꯌꯦꯡꯍꯜꯂꯣ ꯑꯩ ꯍꯥꯟꯅ ꯍꯥꯏꯔꯔꯣꯏ ꯅꯪ ꯇꯧꯔꯛꯇꯤꯉꯩ ꯌꯨꯝ ꯆꯠꯈ꯭ꯔ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯅꯪ ꯅꯅꯥꯎ ꯅꯨꯄꯤꯒꯤꯗꯣ ꯎꯠꯂꯛꯀꯅꯤ ꯗꯥ ꯎꯠꯂꯛꯀꯅꯤ ꯍꯥꯏꯔꯒ ꯀꯔꯤꯝꯇ ꯎꯠꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯥꯏ ꯂꯩꯔꯒ ꯍꯥꯏꯔꯗꯤ ꯇꯣꯛꯑꯦꯅꯦ ꯃꯥꯗꯤ ꯕ꯭ꯂꯥꯎꯁ ꯇꯨꯕꯒꯁꯨ ꯍꯩꯕꯅꯦ ꯑꯗꯨꯒ ꯑꯩ ꯊꯣꯡꯕ ꯊꯥꯛꯄ ꯃꯊꯦꯜꯁꯨ ꯑꯗꯨꯝ ꯍꯩꯕꯅꯦ ꯑꯩ ꯏꯊꯟꯇ ꯄꯨꯡꯊꯥ ꯊꯥꯒꯠꯂꯦ ꯀꯥꯏꯅ ꯈꯟꯈꯤꯅ ꯑꯗꯨꯒ ꯍꯌꯦꯡ ꯎꯠꯂꯛꯇ꯭ꯔꯒꯅꯦ ꯀꯤꯔꯤꯁꯦ ꯍꯥꯏꯗꯣꯛ ꯂꯣꯏꯔꯒ
ꯑꯗꯣ ꯀꯩꯀꯩ ꯇꯟꯒꯅꯨ ꯌꯨꯝꯗ ꯊꯥꯡꯒꯠꯂꯛꯑꯣ ꯀꯩꯀꯩ ꯏꯁ ꯀꯔꯤ ꯕꯣꯔꯤꯡ ꯐꯖꯩꯅꯦ ꯃꯔꯤꯃ ꯂꯧꯁꯜꯂꯝꯃꯦ ꯏꯁ ꯍꯣꯔꯦꯟ ꯆꯠꯂ ꯂꯧꯔꯁꯤꯔꯣ ꯑꯃꯨꯛ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯍꯣꯔꯦꯟ ꯌꯥꯏꯅꯦ ꯍꯣꯡꯒꯅꯤꯅ ꯍꯥꯏꯅꯤꯡꯉꯦ ꯐꯖꯩꯒꯩꯁꯦ ꯅꯠꯇ꯭ꯔꯣ ꯇꯥꯏ ꯂꯣꯏꯔꯦ ꯀꯀꯥꯏ ꯐꯨꯔꯤꯠꯁꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯄꯤꯔꯨꯔꯒꯦ ꯑꯗꯨꯒ ꯄꯥꯔꯨꯅ ꯊꯤꯜꯂꯨꯔꯦ ꯄꯥꯔꯨꯒ ꯄꯨꯄꯨꯒꯗꯤ ꯌꯥꯝꯅꯕꯅꯤ ꯀꯀꯥꯒ ꯌꯥꯝꯅ ꯄꯥꯔꯨꯅ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯦ ꯐꯤ ꯂꯧꯁꯜꯂꯒꯦ ꯀꯥꯈꯠꯂꯛꯏꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯔꯨꯇꯤꯟ ꯐꯤ ꯂꯧꯊꯣꯛꯀ ꯂꯧꯁꯤꯟꯒ ꯃꯊꯛ ꯃꯈꯥ ꯃꯊꯛꯇꯗꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄꯅꯤꯅ ꯏꯪ ꯏꯪ ꯂꯥꯎꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯟꯗꯦꯅꯤꯅ ꯗ꯭ꯔꯦꯁꯇ ꯁꯨꯕꯗꯁꯨ ꯐꯅ ꯌꯥꯝꯃꯦ ꯑꯗꯨꯝ ꯁꯤꯂꯣꯡꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯜꯂꯦ ꯅꯩꯕ ꯈꯣꯠꯂꯨꯕ ꯍꯧꯖꯤꯛꯇꯤ ꯋꯥꯠꯁꯜꯂꯛꯑꯅꯤ ꯈꯔ ꯅꯣꯡꯃ ꯑꯗꯨꯝ ꯈꯪꯗ꯭ꯔꯦꯗ ꯐꯤꯁꯦ ꯅꯣꯡꯃꯒꯤ ꯁꯨꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ ꯊꯕꯛ ꯂꯣꯏꯁꯜꯂꯒ ꯆꯠꯂ ꯙꯨꯞ ꯊꯥꯅꯕ ꯈꯣꯠꯅꯕ ꯇꯧꯔꯅꯤ ꯑꯗꯨꯒ ꯕꯖꯥꯔ ꯑꯃꯨꯛ ꯆꯠꯂꯨꯗ ꯌꯥꯔꯣꯏ ꯑꯩꯁꯦ ꯉꯁꯥꯏꯗꯤ ꯕꯖꯥꯔꯁꯦ ꯉꯥꯛꯇ ꯂꯩꯔ ꯂꯥꯛꯑꯦ ꯊꯦꯡꯃꯟꯗꯅꯀꯣ ꯑꯩꯅ ꯀꯀꯥꯗ ꯍꯤꯟꯖꯥꯡ ꯄꯤꯒꯗꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯇꯩ ꯕꯖꯥꯔ ꯇꯧꯔꯛꯇ꯭ꯔꯕ ꯊꯦꯡꯈ꯭ꯔꯗꯤ ꯍꯥꯏꯅ ꯑꯩꯒꯤ ꯑꯃꯨꯛ ꯅꯥꯄꯤ ꯈꯨꯁꯣꯡꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯃꯃꯥꯡꯗꯁꯨ ꯀꯥꯡꯍꯧ ꯇꯧꯔꯒ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ ꯉꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯆꯥꯕ ꯌꯥꯔꯅꯤ ꯀꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨ ꯅꯨꯡꯉꯥꯏ ꯂꯣꯏꯈꯔꯦ ꯃꯥ ꯍꯧꯖꯤꯛ ꯇꯤꯚꯤ ꯌꯦꯡꯈꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯑꯃꯨꯛ ꯇꯤꯚꯤ ꯌꯦꯡꯈꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯄꯅꯤ ꯃꯥ ꯑꯗꯨꯒ ꯆꯥꯛꯈꯨꯝ ꯐꯗꯤꯅꯤ ꯁꯤꯁꯦ ꯆꯥꯛꯈꯨꯝ ꯐꯗꯤ ꯈꯨꯠꯆꯪ ꯑꯃꯅꯦ ꯑꯩꯗꯤ ꯑꯃ ꯈꯤꯇꯪ ꯆꯣꯠꯈ꯭ꯔꯕꯀꯣ ꯑꯩ ꯑꯇꯩ ꯄꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯅꯨꯍꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅꯦ ꯇꯤ ꯁꯔꯠꯀꯨꯝꯕ ꯀꯩꯀꯩꯁꯤꯡꯗꯨꯅꯦꯕ ꯇꯥꯋꯦꯜꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯊꯛꯇ ꯏꯁꯤꯡ ꯆꯥꯏꯕꯗ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯐꯖꯅ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯈꯔ ꯆꯥꯏꯔꯨꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯟ